ꯑꯩꯒꯤ ꯃꯤꯡ ꯔꯣꯃꯥꯔꯤꯑꯣ ꯐꯅꯥꯏꯖꯝ. ꯍꯥꯏ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ. ꯑꯗꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏ ꯃꯔꯝ ꯑꯁꯦ ꯔꯣꯁ ꯑꯦꯟ ꯔꯣꯃꯥꯔꯤꯑꯣꯒꯤ ꯃꯔꯝꯗꯅꯦꯕꯀꯣ. ꯑꯗꯣ ꯍꯥꯏꯗꯤ ꯔꯣꯃꯥꯔꯤꯑꯣꯁꯦ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯆꯍꯤ 34ꯗ ꯐꯥꯏ ꯍꯥꯏꯕ. ꯆꯍꯤ 34ꯗ ꯐꯥꯔꯦ ꯍꯥꯏ. ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯂꯏꯕ ꯂꯦꯚꯦꯜꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯂꯦꯚꯦꯜꯅꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ. ꯍꯥꯏꯗꯤ ꯑꯗꯣ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯃꯥꯒꯤ ꯋꯥꯈꯜꯗꯩꯗꯤ ꯂꯥꯛꯄ ꯅꯠꯇꯦꯕ. ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯆꯤꯡꯁꯟꯕꯅꯦꯕ ꯃꯥꯁꯦꯀꯣ. ꯍꯥꯏꯗꯤ ꯇꯥꯛꯄꯤꯕꯅꯦꯕ. ꯃꯥꯅ ꯀꯩꯒꯨꯝꯕ ꯄꯤꯛꯏꯉꯩꯗꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯐꯕ ꯂꯦꯚꯦꯜꯗ ꯑꯐꯕ ꯃꯔꯝꯗ ꯇꯥꯛꯄꯤꯔꯒꯗꯤꯀꯣ ꯉꯁꯤ ꯃꯥꯅ ꯁꯤ ꯂꯦꯚꯦꯜꯁꯦ ꯌꯧꯔꯛꯑꯣꯏꯕ. ꯑꯗꯣ ꯃꯃꯥ ꯃꯄꯥꯗꯨꯅ ꯐꯠꯇꯕ ꯂꯦꯚꯦꯜꯗ ꯐꯠꯇꯕ ꯃꯔꯝꯗ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯀꯩꯁꯨꯝ ꯀꯦꯌꯔ ꯂꯧꯗꯕ, ꯑꯐꯕꯗꯣ ꯂꯧꯗꯕ, ꯃꯋꯥ ꯂꯧꯗꯕ, ꯑꯗꯨꯒꯨꯝꯕꯗꯨꯅ ꯍꯥꯏꯗꯤ ꯃꯥ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯅꯦꯕ. ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗꯩ ꯃꯥꯁꯨ ꯋꯥꯔꯦ. ꯑꯗꯒꯤꯃꯃꯥ ꯃꯄꯥꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯤꯕꯨ. ꯍꯥꯏꯗꯤ ꯃꯆꯥꯗꯨꯅ ꯂꯥꯜꯂꯒ ꯃꯆꯥꯗꯣ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ. ꯃꯥꯅ ꯍꯪꯒꯠꯅ ꯔꯣꯁꯀꯤ ꯃꯃꯥꯗ ꯃꯥꯅ ꯐꯨꯏ ꯈꯣꯠꯂꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ. ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯡꯉꯞꯇꯣ ꯑꯩ ꯉꯛꯏ ꯍꯥꯏꯁꯤꯅꯤꯕꯣ. ꯗꯨꯛ ꯆꯥꯡ ꯉꯛꯄꯕꯣ ꯄꯨꯟꯁꯤꯗ ꯎꯖꯗ꯭ꯔꯤꯕ. ꯃꯆꯥꯅ ꯂꯥꯜꯂꯤ ꯈꯪꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯔꯤꯅꯤ. ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯃꯥꯅ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯈꯨꯄꯥꯛ ꯊꯥꯔꯤꯗꯣ. ꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯃꯥꯁꯨ ꯈꯪꯐꯝ ꯊꯣꯛꯏꯅꯤ ꯔꯣꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ. ꯑꯗꯨꯗꯩ ꯃꯥꯁꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯈꯪꯉꯤꯅꯤ ꯃꯆꯥꯒꯤ ꯑꯋꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯅ. ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯅ ꯂꯥꯟꯕꯗꯣ ꯈꯣꯠꯄꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯒ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯖꯒꯦꯗꯤ ꯂꯩꯇꯅ ꯃꯥꯅ ꯍꯪꯒꯠꯅ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯤꯡꯗꯦꯕꯀꯣ. ꯍꯧꯖꯤꯛ ꯇꯧꯔꯤꯕ mawong ꯃꯇꯧꯁꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯐꯪꯍꯟꯅꯤꯡꯉꯤꯕ. ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯆꯩꯔꯥꯛꯁꯤꯡꯗꯣ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯐꯪꯍꯟꯅꯤꯡꯉꯤꯕ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯇꯣꯞꯄ ꯖꯍꯥ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯗꯤ ꯂꯩꯁꯥ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯗꯦ ꯑꯗꯨꯒ ꯑꯣꯏꯔꯛꯇꯅꯕ ꯃꯇꯨꯡꯗꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯇꯧꯍꯟꯅꯤꯡꯉꯤ. ꯑꯗꯣ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤꯗꯃꯛꯇꯤ ꯑꯉꯥꯡꯗꯣ ꯋꯥꯔꯦ ꯅꯠꯇ꯭ꯔꯥ. ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯉꯥꯡꯗꯣ. ꯍꯥꯏꯗꯤ ꯃꯥꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯃꯥꯅ ꯐꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯁꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯗꯣ ꯂꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯇꯣꯏꯅꯦꯕ. ꯃꯆꯥꯗꯣ ꯂꯥꯜꯂꯤ, ꯑꯩꯁꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯔꯣꯁꯅ ꯂꯥꯟꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯄꯗꯅꯦꯕ. ꯑꯗꯨꯗꯤ ꯔꯣꯁꯇꯣ ꯍꯥꯏꯗꯤ ꯃꯥ ꯃꯌꯨꯝꯗ ꯂꯩꯅꯤ. ꯑꯗꯨ ꯃꯥꯅ ꯍꯥꯏꯗꯤ ꯔꯣꯁꯀ ꯍꯥꯏꯗꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯛꯏ ꯃꯇꯨꯡꯗꯕꯨ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯤꯗꯨꯗꯨꯅꯗꯤ ꯃꯥ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ. ꯃꯥꯁꯦ ꯄꯩꯁꯥꯒꯤ ꯒꯃꯟ ꯂꯩꯕꯗꯨꯅ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯗꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ. ꯔꯣꯃꯥꯔꯤꯑꯣꯗꯨꯗ ꯄꯤꯅꯤꯡꯗꯦ, ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯄꯤꯅꯤꯡꯉꯤ. ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕꯗꯣ. ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥꯗ ꯍꯥꯏꯗꯤ ꯑꯇꯩ ꯃꯈꯥꯗ ꯎꯠꯆꯔꯛꯀꯦꯕ. ꯃꯥꯒꯤ ꯀꯃꯥꯏ ꯇꯧꯔꯤꯗꯣ ꯃꯊꯪ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯔꯛꯀꯦꯕ ꯃꯈꯥꯗ. ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯔꯁꯤꯔꯥꯕ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ. ꯑꯩꯒꯤ ꯃꯤꯡ ꯔꯣꯃꯥꯔꯤꯑꯣ ꯐꯅꯥꯏꯖꯝ ꯀꯧꯏ. ꯕꯕꯥꯒꯤ ꯃꯤꯡꯅ ꯔꯣꯃꯤ ꯐꯅꯥꯏꯖꯝ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯔꯣꯃꯥ ꯈꯣꯏꯅꯥꯏꯖꯝ. ꯑꯩꯒꯤ ꯂꯩꯐꯝꯅ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ. ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯔꯣꯁꯂꯤꯟ ꯏꯕꯥꯅꯤ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏꯕ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ. ꯏꯕꯥꯅꯤ 2021 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯁꯦꯅꯥꯄꯇꯤ ꯆꯠꯄꯗ ꯆꯦꯜꯂꯨꯔꯦ. ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯥꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯟꯗꯨꯅ ꯂꯩꯔꯦ. 2020ꯒꯤ ꯑꯦꯄ꯭ꯔꯤꯜ 23ꯗ ꯆꯦꯟꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯥꯏꯅꯥ ꯀꯧꯕ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯔꯣꯁꯂꯤꯟ ꯏꯕꯥꯅꯤ ꯈꯪꯅꯅꯕ ꯁꯤꯜꯂꯛꯄꯗꯒꯤ 이반이 ꯆꯦꯜꯂꯦ. ꯑꯩꯅ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤ ꯔꯣꯁꯂꯤꯟ ꯃꯁꯥ ꯈꯪꯉꯤ. ꯆꯦꯜꯂꯕ ꯃꯇꯨꯡ ꯋꯥꯔꯄꯣꯠ ꯄꯨꯔꯦ. ꯋꯥꯔꯄꯣꯠ ꯄꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒ ꯀꯜꯄꯅꯥꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯦ. ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯀꯩꯁꯨꯝ ꯂꯩꯇꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯑꯁꯤꯒꯤꯗꯃꯛ ꯄꯥꯔꯇꯤꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯅꯤ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ.